Meeyam ki Khollao Tabidrabanina Eikhoi ki Eramdam Esana Ngakcharage Central Force sing Hanbikhro HAINA KHUNJA SINGGI MAIKEIDAGI PHONGDORAKLI Nongpo Kakting Dalaiba The Bride Star Union Amadi Palemga Chatminariba Nongren Nongpo Kakting Nongdam Hairok Oksu Ningthemcha Khulna Senduna Tronglaubi Amadi Litangi Mihat Poyaning Daba Phongdokuna Tungkoiba solution ama piduna Manipuri Tangdu Laitaba Phibam adu pinaba demand tawduna sit-in protest tawgre ngasi pangthokiba sit-in protest aduda Amawabagi President Kunjarani Poirei Leimerolgi President Ima Soraisam Memcha Vice President Ima Kumudini General Secretary TS Apabi Kohorgi Chairman Fulindro Konsam Amukogi Vice President Koijam Helen Vice President Dr. Norendro Thokchom na wanganki amukogi irom odesi mangang executive nyokogi okram nimai amadi idukogi president Olendro su sarukyaki sit-in protest aduda bimolata mangjamna pangmi singda phongdokibada me ahum kumjali singani ka kulhum doidegi ngase fawba pamdaba thodok kaya thoktuna lakli makhatana tronglawbida angangani hatkiba Khongjang loi singda CRPF manomai kapada mitam ahum leikidaba sida natana ukrulda ambush tharakpada mioi ani leikidaba kaya sigi matangda miyamna wakatlabasu tabidabugum lengak na tabidre maram maduna isagi leibak Esana Ngakcharage Central Force sing mathau tadre haina pendaba phongdorakli ngasi sigumlaba akhoi nokpo herok nokpo kakching adagi nongdam nongren oksu ningthemcha khul haiba khunja chingsi apalem na silakanda akhoi amuko emhoba kohor Poirei Leimerol MSF health miyang makhada sumlaga sinjari ba wakat nifam sidaida wakat nifamni masida hainingi ji aikhoi lamdam sigi nupi miyam amana lamdam sigi miyam amana me thar dagi hojik phawbada makha kaya magi khongjang changsin la khre adugi makha khetang mat lal kanamu narang han tang tarukta tonglawida mara leijadraba ima ko thiwain haitriba taidong chinjak phau pung khana chaw phangjedriba adumaba angang ani amthina hatpo ki gre loina ne iho haiba thongsu yaningde na changsin khiba adugumba athawba humamsu CRPF ki maikeidagi kapa hadok pikere loina na ukhul sidasu adugum laba na ko terrorism duna akhogi tangkul jasing ani masu kapa hadok pikere sigi matang de lamdam sigi miyam na kholau mayam laure khongjang mayam changchile ta ka dawa state government na ta dre ta ka dawa mapu sing lega mapu na ta dre loina na center dagi thaja leiba adugum laba state central force sing je Sigisna, akhoi misam miyang ngak bagi namada, akhoi misam miyang ki pusibu temsing narakpada, hena kudong jamu hele. Maram sina, akhoi ngasidi, akhoi lawba, khongba, akhoi wakat kudu maksir, amat tabidrabanina, amadi akhoi ki pusibu ngak chen bidrabanina, amadi akhoi ki hingbagi hakku mala abanina, akhoi tasena, akhoi mioi bani, akhoi iramdam, amadi akhoi ipuruk, akhoi ngakcharage, amadi akhoi kanamdagi mikha pondana, amadi indragame na ngasi akhoi da yengiba magi praja moina magi citizen moina ubang ngamdrabanina akhoi makhata ba sidadi akhoi gi punse akhoi ngakcharage akhoi gi iramdam akhoi ngakcharage akhoi gi puruk akhoi na kanjarage akhoi gi jaga sidagi akhoi central force Hanbikhro akhoi mukhoi matham ta de ha wapam che ngasi gi wakan